खुरमजरी ISTV Manipuri pau mi yeng tabira singbu angom amalana taram na oksari uzik maru pauda Indo-Myanmar border fencing ki matangda Bharat Sarkar da khanghanaba Chief Minister Okram Ibobine luchingba political party kaya gi luchingba sing Imphal thadokre Prithvi ki mafam kaya da pangthoknabagum World AIDS Day gi thoram Manipur da supak sanna pangthokre amasung Lok Sabha mikhal gi damak political party singna sem sanaba hauri Uzik pau sandokna pizari Indo-Myanmar border fencing ki matangda Manipur miyam yaning driba sigi wafam sing khanghanaba amadi waroishin ama puraknaba Chief Minister Okram Ibobina luchingba Manipur da leiriba political party kaya gi luchingba sing ngasi Delhi gi damak Imphal thadokre ngasi Imphal thadokringai da Deputy Chief Minister Gaikhangam na lamyan ba sanglen da pangthokpa thoram ama yawba lakpada paumi sing da haiki Indo-Myanmar border fencing ki matangda Bharat Sarkar da marik chumba wafam khanghan bagaloinana chap chaba ama khangdriba fawba border fencing ki thabak thoram sing lepa amadi nauna thabak paikhalakpa matamda Manipur Sarkar gi mihut yawon bagaloinana fencing asi niyom chumna tawbinaba Bharat ki Prime Minister yauna mari leinaba center ki luchingba sing da taksingani Indo-Myanmar border fencing ki wafam asi rajniti ki wafam natana Manipur praja gi khallaga Manipur da leiriba political party punamagna sarok yaminaduna Manipur miyam gi apamba thungnana ba honaminasi Political parties singi apunba mifam pangthokhraba matungda BJP amadi MPP na makhoigi oiba firep laurakliba sigi wahanthok karino khangde haiki Masi issue sidi political party khaki issue natte haye adigi tai individual issue natte this is the issue of the entire people that state so we have to get together and fight it out akoi kok sungsan naraga kusam naraga punamak dola doli khakna tawsi ai basi that was the decision unanimous decisions of all parties that at this juncture I don't know this all due respect to them to these two parties MPP BJP anisina makoi anisina makoi tungan kaning nu khalon leibase karam strategy nu khangde adu madunadi yamna effective ba solution ko ngani thasade akoi madu tawi hadu so ko ninghan ba leite World AIDS Day gi thoram ngasi Prithvi gi mafam kya da pangthoknabagum Manipur da supak sana pangthokri mapung oiba thoram Manipur State AIDS Control Society na sinduna Palace Compound leiba MFDC gi hol da pangthokhi thoram madu da Speaker Lokeshwar Health Minister Funzathang Tonsing MLA Kunjo MLA Bira madi Health ki Principal Secretary Dr Sahel Akhtar yauna mioi kya na saruk yakhi Getting to Zero haiba thimda pangthokiba thoram aduda wangang kiba singna phongdokna kibada matamama da HIV AIDS asi yamna kinaram labasu ngasidi kiningai oidre HIV AIDS ka loinana hingliba mioi singbu mipung khudimagna Lana Loroi Dabani Haina Fongdok Naki Health Minister Funzathang Tonsing na Malimgi Oina Pangthokliba Numit Asida Miyam Punsinduna Mutanabu Hodasi HIV AIDS Kaloina na Hingliba Mio Singbu Tathita Oina Taubiba Madi Hantana Yangbiroi Dabani Chahi Taragi Mamangda Lairamba Fiba Madu Hauzikti Yamna Fagale Haiki We may achieve our target if we jointly fought and dedicated sincerely by all sections of the societies in the state. Speaker Lokeshwar na HIV matau karam na sandorakli bano karam mafamda na hena sandokli bagi haibadu kendra humphugi luchingba singyaw na miyam na thidokmi na duna mapung fana muthana bohorna minasi mahang na makhata na haikibada HIV AIDS ki lamda thabak tawriba mioi singna atai health care da su midyeng changhaningi haiki Aigi muwasida aigi thawai aigi wakal sida aigi hakchang sida aina ngasi paidu maise pairaga disaga da sawida adu aina sadru posina aina kali effect lakani lawe khalaba kanda da masagi getting to zero laibi yaina habi gibelo aidi sumenan khande Thoramasi Sarugamu Oina, Tongan ba NGO Singna Putokpa, Polam Sing Utpa exhibition am Supang Toki. Meladu the Sarugyakiba, Amana, makes the Siliba Tabak Thoram Sing Asida, Ichabiga Luina Hingliba, Mio Singna, Masana Sazaba, Polam Sing, Utnabagi Kutong Saba, Mapibasi, Yamnanungai, Haiki. Health Minister Funzathang Tonsingna, IBM Sung, H. Kidamak, Tabak Tauribas Singna, Makogi Potok Sing Putok Pasiam na Fai, Masina Hingnabagi Lamida Kong Tangjin Bagaluina, Subagi Hainabiam Tambangangani Haiki.
सुमाइना वालेस डे द लापदा सुमाइना मेला मके मतो बसे सुकी मते माइजे अकोइ दि वालेस डे से कोइ दि ताराइना लौद्रे यामना लुना लौरे मरम नि कई होरगा निंगोन सिंगना मयुम पान ग्रगा हियांगे गी निंगोन साकु बंगाइ बदौ न कोइ वालेस डे सिंगाइ हि न ए की वाकु Thauram asi Manipur Network of Positive People Social Awareness Service Organization Care Foundation amasung Bihan CSC na puna sinduna Imphal gi Tampha Hotel da pangthoki Janims ki Dr. Lokeshwar na Malim gi oina HIV ga loina na hingliba mioi million kuntra manga rom asi tathita oina tawida ba madi darkar oi bahidak sing pirabadi HIV gi problem asi chang yam na nim gani haiki Imphal West ki DC K Radha Kumar na HIV amasung H ki matang da awareness kya pire aduna education gi lamda miding thamba darkar leire haiki You should understand kara kham ada gi yan na unjanna kayo to diwana changam le masini udaina education na the puja my background culture my mental will marula kadati should for your appeal level superficial level level therefore the important has to be from the spiritual level. It has to become a way of life. World AIDS Day gi Thauram asi District AIDS Prevention and Control Committee Imphal West na sinduna Lamphel Pata leiba RD wing gi hol da pangthokri Thauram asi da Imphal West ki DC K Radha Kumar Sasogi General Secretary A Arjun Imphal West ki CMO Bimol Kumar yauna mari leina ba mioi sing na saruk yakhi DC Radha Kumar na matik chaba hidak leitabana AIDS tagi ngak thokpa asida Section Bahaibasina Khoidagi Maru Oi Masibungak Tokna Bohanabada Medical Gilam the Lady Bamadi Civil Society Organization Singi Jauraba Thodang Lay Haiki. The cure prevention is the doctor. Prevention is the doctor of all the stakeholders are involved. Me Kradano Padraga Yaro, NGO Padraga Yaro, Department of Padraga Yaro. The public in general, Yan Taminamata. Here the Shandoratan about Namata. Macha is now able to Machaku in the enemy Bagalagati. Cannot oppose and therefore I should say that all the people are involved. But I give Posi, you want to give Posi like the equipment, Changa machine, Tingragadi, prevent of Ragadi, Hena Yam Sakiba, Menakam, Wagani. State Legal Service Authority amasung Community Network for Empowerment na sinduna Palace Compound leiba kongi conference holda World AIDS Day gi Thauram asi pangthoki Manipur State Legal Service Authority gi Member Secretary Brajachan yauna mari leinaba mioi sing na sargyakhi World AIDS Day gi Thauram kadana susinduna Lilong Usoipokpi da leiba Islamic English School da pangthoki Thauram asi da Max ki Joint Director M Abhiram Human Rights Commission ki hanagi member NG Nongyai kadagi President in charge Ningthozam Doren Excise ki Deputy Superintendent Nasir Ahmad Susarugyakhi Mathang chahida pangthokadoriba Lok Sabha Mikhal ki damak political parties singna Mikhal gamari leinaba thabak thoram sing paikhatpa haure BJP High Command na Mikhal gi thabak haunaba khangalakpadagi ahan bagi oina BJP Singjamai Mandal gi political conference ama Yumnam lekai da leiba party sigi Vice President Yumnam Khemchan gi yumda pangthokre mifama sida party gi President Thonauzam Sawa Singjamai Kendra gi MLA oiramlaba Haubam Bubon Oinam Sarat Sanasam Biramani nasu sarugyakhi BJP National ki Executive Member Seth Santi Kumar Sarmana India da Congress ke sasan matam loire Prime Minister Masana leba ki aruba tanfam kaya da wangang ngamdre Party ki President ki ayab yaudrabadi thabak amata pangthokpa ngamdre port ki mamal atyapak na wanghalle miyam digi khazna chawna khomdana wahalle haina maral sikhi Party ki President TS Chawbana lakadori ba Lok Sabha Mikhal ki damak Party ki High Command na Mikhal ki thabak haunana ba khangalakpadagi Singjamai Kendra da ahan ba oina pangthokpani Congress ki sasana lebak mang batare haina Bharat ki miyamna sasana si sindokna ba akan ba ihau changsiliba sida Manipur da su saugatli lamdam masigi issue kya pukhatkada ba miyam gi khanba luching ba aman leba matam oire haiki Indian Soitana Sakar already 2000 ki Meda 2014 ki Meda Indian Sakar derni Narendra Modi the Prime Minister ko derni Matamada Manipur da akon MP ani thagal horaba jam da jam aina haramani na khoi na phane ana linga so na khoi ki state na jam da jam ka ba moy akoi ni sit ani da amakare 50% ani kare 10% मंत्री की दो यार भाई कोई
sincere leader sangi country also one leader state also one leader karma leader masai khandaba praja ki khanba praja ki development na base hoiba praja ki damakta lai rawanang ba nopi da angang da kari to gudagi haina khanba adu leader sangi Amaronda Lagliba Lok Sabha Mikhal Asigidamag NPF Manipur Election Committee ama semnanaba State President Shosho Lorhoda State Executive na ayaba pikre ngarang phongkiba State Executive ki mifam amana ayaba CP kibani District Level Political Conferencing District Kudimakta pangthok lagani ahan bagi oina Lagliba December 8 ta pangthok lagani mifam asina hauzik state asigi oiriba mihan mipun drug karbar namdina sel loba thodok kaya gi matang dasu hakchin na khanaki haina State General Secretary Atuan Abonmai gi cherol amana hairi Ukrul Kendragi MLA Samuel Risomna Kendra Sigi Manung Chanba Choithar Village Phungthar Village Khangkhu Village yauna tongan tongan mafam sing da chatuna awat apas sing gi phibam yengsinkhre mahakna haikibada Manipur Sarkar na praja singi damakta lokhaliba chawkhat thorangi thabak singna miyamda kanaba pibaga loinana khul manga da PMGSY gi phase 8 amasung nipan gi mateng na lambi thong sembadagi gari chatpa yahalle phajaraba ukrul gi mafam kya asi tourist spot ama oina semgatpada miyam gi mateng changi haiki High School Living Certificate Examination gi akhanaba coaching ama galoinana revision program ama Desamna miyam galoinana kumbi kendra ma di masiga koibada leiba mahiroi singidama kumbi college ta pangthok na basem sakre hairi Youth Affairs and Sports Department Sinduna Mamang Thagi Kuntaretagi Chatharakhiba State Level Youth Festival Kuman Lampaki Kangsang da Loishinkri Thoramasida Parliamentary Secretary Mairembam Prithibiraj Youth Affairs and Sports ki Commissioner Dr. R.K. Nimai Susar Gyaki M. Prithibiraj na Piklaba State asida tongan ba Kanglup Singh masa-masagi culture ngak na punna hingminari Kanglup amaga gi marakta nungsi chanaba hengatnaba youth festival asi pangthokpani haike Commissioner R.K. Nimai na society ama saukhat hange imung ama nungai na legi hairabadi laiminari ba sing bhab taminaba changi asigumba festival asina naha singi marakta wakhal faudong na duna amana amabu masak khangna hali Ludhiana da pangthokadaba National Youth Festival da state asigi naha sing na su saruk yagani haike समाज का सफर के इमुंग में नुमाई है तारा गदी मदद बिदरी में आपसे अंडरस्टैंडिंग लाइमा जानता नहीं मिलना वो से सरकार है मदद के ऑब्जेक्टिव बनी कोई पीस अंडरस्टैंडिंग कोई इंटीग्रेशन ऐसी प्रोग्राम है ना कोई यूथ फेस्टिवल से सिलेक्ट बने Anauba Manipuri literature gi lamyanba saknairaba educationist amasung journalist laikhidraba Rajkumar Sitaljit ki chahicha masuba mapokumon thoram lamyanba sanglen da pangthokre Manipuri Sahitya Parishad amasung State Kala Academy na sindana pangthokhiba thoram asida Deputy Chief Minister Gaikhangam MLA Laishom Ibomsa Parishad ki President Professor Elangbam Dinamani Susar Gyakhi Thorangi sargam oina Parishad ki hanigi President Professor N Tombina chair lauduna Sitaljit ki punsi amasung Sahitya haibasida symposium amasu pangthoki Gaikhangam Sitaljit miyamna sakhang naraba educationist amasung journalist amani mahaki matik mayai matam laiba khibikta ngaduna lehoragani haiki Tha ama chumna chathagadaba Nupilal Ningsing Tha Hawdopagi Thoram ngasi Nupilal Memorial Association Manipur na sinduna Association asigi tera lokrak pamlekai da leiba mayai loisang da pangthokri Thoram aduda ima iben amadi ahal laman kyana saruk yakhi Tha ama chumna chathagadaba Thoram asigi matangda Nupilal Memorial Association ki Secretary Netaji na haikibada Tha asigi manungda laikhidraba ima singun saithaba isai sing tongan mampham sing da sakani Nupilal gi drama utpaga loinana Nupilal ga mari leinaba sing khomjinba amasung santokpagi thabak thoram sing pangthokani haiki Hangang Pat ki lofam loksilaga poni sanctuary saba yaroi haina Committee on Protection of Agriculture Land Hangang amasung Protection of Agriculture Land and Natural Resources Organization na phongdoragli Manipur Press Club ta pangthokiba paugi mifam amada committee ki President K Tomba Secretary A Mangi Organization ki Advisor Churamani Susargyakhi Churamani na Hangang Pat ki lo sangam chama hena loksilaga sagol thampham semba haibase lofam manghan batanatana tongjaba karisu leiroi
लौफमदगी हाइगतलगा लैबा चिंगदा सगोल लोइबा यागदब लम मतिक चाना लई लेहाव लैख्रबा हेंगांग पाट लौसिनद्रबसु ओइनाम केंद्रदा लैबा तिंकाई खुनौदा लैबा पोनी फार्म सेमजिनबा याय इसिखागी आलू यामना फबा लौफमदा संगाई थंफम सेमनबा लौरकलिबा फिरेप कया असिना चाही कुनगी मतुंगदा लमदम असिगी चानबा पोथोक अमता पुथोकपा ngamlaroi haiki हाइगांगदा लौसम चामगा मंगा कक्सलगा लौसलगा लौबया पार्टी मफमनी हाइरिबा पार्टी मफमसिंग असे मसी लौ संगम अमदा गुट कुंथ्रा दगिना निफु बाव लोकेल भेराइटी द थोकबा याम फजबा लौफमनी हाइरिबा लौफमसिंग लौसलखान पेनिस पोनी सेंचुरी थमगनी हाइबसे मसीगी मायुक्ता अखोय यारगदी सिंगी मफमसिंगदा याम फजबा मफम याम लैनी सिंगी स्लोप लैंड होइबा अदुगा सिंगी मथक सिदा टेम हाइरगा पोनी सेंचुरी की मफम से सेंबिरगदी लोफम सु कनगनी अदुगा पोनी सु कनगनी मदुगी दमकदी कोई वेलकम दवी अदुगा लोफम मांगनगनी हाइबसे मसिमदी अखोय याम कन्ना अकंगमोंदा प्रोटेस्ट दवी मणिपुर गिलम इंडियाना मणिपुर मियाम खंगहलमदना संबल खागतुना मणिपुर गिलम गी सरुक बर्मादा पिथोलम बामदी मणिपुर दा मितो मियांचा सिंगना इसिंग इचाव गुंग थोमजिलक्तुना लमदम असि येलहौमी सिंग मुटखिबा याबगी अकिबा लेरकपदगी मणिपुर माविसना लमदम असि येलहौलम अमदी येलहौमी कन्ननबा मियाम गी लालहौगी अनिरक सुबा खोंथांग अमा ओइना पांथोखिबा नुमिदांग मैरा खोंगचत चाउना माई पाखी हाइना माओइस्ट कम्युनिस्ट पार्टी मणिपुर के सेक्रेटरी पब्लिसिटी एंड प्रोपेगेंडा नोंगलेन मैतै की चेरोलमना हाइरी मैरा खोंगचत सिदा सरुक याखिबा मणिपुर की मियाम मुलुब असि नैकाय खुमनबा उत्पगा लोइनना मरैपाक नुंगसिबा फुरुपकिदमा खंजबा हनबा लैतबा थौना लिंजे लैबा मिरोलमा फंगजबसी मणिपुर की दमक अमदी यावल लालहौ असि की दमक लाइबक फबनी मैरा खोंगचत माई पाखिबा असि मणिपुर माओइस्ट खक्की माई पाकपा नते मणिपुर मियाम की थौना लिंजेलना मणिपुर कनबा ngamgani हाइबा उठखिबनी तसेंगना हाइरबदा मणिपुर मियाम की माई पाकपनी मणिपुर मियामना मियाम की लालहौ असि दमक सेम सादुना मतम पुनमक्ता लैरी अदुबु यावल लालहौ बुलुचिंगबा सिंगना मियाम की अनिंगबा अमदी अपामबगी मायुक्ता लैरकपना मियामना लालहौ असिदगी लापथोकपनी हाइदुना हाइना लुपना थेंखांग कयारक्ता थमखिबा वाफम अदु अचुंबनी हाइबसी अमुक हन्ना खुदंग चांगदम ओइररे मियाम की निंगतम लालहौ अमदी मियामना थमलिबा थाजबा अदु कैदौनुंगदा मणिपुर माओइस्टना मांगहनबा तौरोय हाइना नौहौना लुप असिना वासकली अमरोमदा ऑल पॉलिटिकल पार्टी कांगबु अमा ngamkhai matangda Delhi da chatuna chatkani haiba wafam asi miyamda hanjin lamthak tawbani political kangbu singna prime minister unaraga thamlakada wafam sing yengsilage khanarage natraga ngamkhai sabal khaba lebhallage haijinduna miyamgi iho namthanaba honaba oidaba ngaktani hairi mang kribalam hauzi Burma gi lanmina loksin kribalam asidi Manipur miyam da sinaba ngamlaroi maramaduna asigumba luchingba asida miyam na thajaba thampham thokte phibam singsi mun khanaraba matungda Manipur maoist na luchingduna changsilakliba miyam gi lalhau asigi ahum lak suba tangkakta karamba khongthang lokhatkadage haibadu lubasina numit humni chupna Manipur miyam ga khanabagi matam lominaraba matungda December 5 da aroiba मियाम की असी माई पाक्त्रिबा फाउबा लेप लैतना चंगसिनखिगनी हाइरी इंटरनेशनल एयरपोर्ट ओन खरबा तुलिहल एयरपोर्ट असी चाउथोकपदा मालोम तुलियाइमा इबुदौ पाखंबगी लाइबुंग खाकपिरमु हाइबा दाबी तौदुना मालोम तुलियाइमा की मियोय क्याना सरुक यादुना ngasi मालोम बाजारदा वकत मिपम पांगथोखरे मालोम की प्रजा सिंहबु नुंसिबियु लाइबुंग कनबियु एयरपोर्ट चाउथोकपदा लाइबुंग सोकपिगनु हाइबना चिंगबा तोंगान बा वाहै इबा प्ले कार्ड क्या सिजनखि वाकन मिफम अदुगी मतंगदा थांगजम मनिना इबुदौ पाखंबगी संगलेन लौथोखिबा हाइबसी मखोय मसादा इ ताखिबगा चप मानै हाइखि मालोम तुलियाइमागी निसाबनगी JACMदी मैरा पाइबिगी सेक्रेटरी नोंमाइथेम इंदुना मालोम एयरपोर्ट चाउथोकपदा मियामना अहुमलक अवाब नंखरबनी अमरोमदा ऑयल डिपो सारिबा असिनसु चैथेंग पीरिबनी फिबम असिदा इबुदौगी जगा असिदि खाक्तुना थंबियु हाइखि तुलिहल एयरपोर्ट इंटरनेशनल कोलपजु बुदि अखोय वेलकम तौजे यामना हराउना तारामना उपजे अदुम दुमोयना मा इबुदौ पाखंबगी लाइसंग असिदि हौजिकी फेंसिंग असिगी मयादा मताइदा लेबनिना कोथोगा थम्मंबा याबगी पॉसिबिलिटी लै चांगांगैदा लेबा साउजी पुखीसिना लमगी मताई ओइबनिना मतमदुगी एक्सपांशन सोगसु कोथोगा दम थंबिरमी मतौगुना अखोगी इदो पाखंबगी लाइसंग असिसु कोथोगा थंबिरमु हाइना
na haijari MSF ki lising ani tara humdoi tara marigi tara ni thoi suba Federal Educative Committee gi members sing wasak lobagi thoram ama ngasi Konjeng Hazari Lekai Youth Development Club ki sanglen na pangthokre MSF na sinduna pangthokiba thoram aduda founder advisor in chief Laishram Lukhoi Power amadi MSF ki President Longzam Umakantana maru oiba miyoi sing oina saruk yakhi Federal Educative Committee gi member kunmathoida Laishram Lukhoi Power na portem speaker oiduna wasak lokhi nauna thaupugadaba miyoi singi manungda President LMS Law College ki KH Sirajuddin Working President College Asimaki Boinau Vice President Manipur University ki Research Scholar RN Koireng General Secretary amadi Finance Secretary da O Nanda Babu amadi LMS Law College ki S Debling na Chingbasing yauri Kaithel lakpam ongbi Devzani Mapuroiba ke Netraje Tera Lokram Lairaktage NUPSC Laikidabada January ba Doctor Nurse amadi RIMS ki Director Action Lokhat kadabani haina Janata Dal United Youth Front na thadorak pacherola mana dabi tauri RIMS ke motpa amadi asoiba punamang Bharat Sarkar ki Ministry of Health and Family Welfare da khangalagani haina cherola sina makha tarakli ISTV network ki service provider singna lagliba tang tara fawgi manungda masa masagi customer singi set top box pamnaba network asigi secretary na khangalakli tang tara fawgi manungda set top box pandaba sing ISTV ki news program yauna sandokliba local channel mari asi yengba fanglaroi digital format ta network asigi signal sing sandokpa haurakpana digital set top box ki khuthangda natrabadi program asi yengba fangloidabani masigi damakta office hour da service provider singna set top box launana ba khangalakli Miss Manipur Sinaba Furuk Kudimaki Mihut Yauba Apex Organization ama semnaba thorang tawbagaloinana changdamnabagi chatna kanglon kunithoi semle haina Preparatory Committee Miss Manipur Organization ki wangangloi haisna lokesna ngasi Manipur Press Club ta pangthokpa pawmi singgu unabada phongdokre mahangna makhatan haikibada Manipur Sarkar na sakhanglaba Furup Singi Community Level Organization ki mute singna semgadaba apunba luki advisor MKIL Situa Kanglamai Palampam amasung wasaki mute singna oigani community level dagi mai paglaba mayu singna final round gi damak khangatkani district level haina pangthopagi mahuta furuk khudimak sarok yahangani Miss Manipur da mai paglabi adu mathangi Miss Manipur pangthoktriba fawba Yum palam labadi cinema drama yaurabadi amadi aran balam chachalam labadi mahaki mingthol amasung mana loktoklaba mathang tahobada mingthol piba haiba chana phathap yauri Miss Manipur gi natana atopa sakhenbi changdamnabada mai paglaba sing film fashion show amadi album na chingba singda saruk yahandaba haiba wafam sing su yauri masa masa gi phurup nungsiba khaknatana atopa busu nungsiba gi wakhal chelhanduna malem gi thakta puthokna bahona si haiki different community gi kogi tongan ba Miss Manipur sinabagi kogi kudamoina community mangi tang Miss Tangkhul Miss Maitai dagi Miss Kabui haibna singba Miss Mizo haibna singba ama sinaba different community sub committee amam semaga hairiba sub committee sing asidagi amuk mihut sing laga apex body ama semani apex body na ama sina Miss Manipur haibasi olop nam kogi manga laina matik laina sin bai tare Northeast Brothers Entertainment Private Limited na puthokpa nanau haina mingthonba angang singi game song singi oiba lamasung isai cassette ama JN Manipur Dance Academy da Directorate of Language Planning and Implementation ke Joint Director Mahabir na Phongkri Tharamadu da Manipur Language Advisory Board ki Convener Huirem Bihari Singh Sagnai Rabai ba Bijayanta Kumar Sharma amadi Milal gi President Sadokpam Tomba mangang na maru oiba miyoi sing oina saruk yakhi Any Brothers ki Director Nelson Elangwam na ngasi puthokliba lairik amasung cassette asina angang singda kanaba kaya piragani haiki Next generation da aikoi gi culture asi preserve tawbada mateng oigani haina su thajai Any Brothers na khanjai madudi aikoi gi Manipur gi mangtharakliba indigenous children game songs like Urawi Seseseboti Uchichi Committed amadi Kubak Lana Chingba non-professional level gi Nausum isai amadi nauchem isai sing asi preserve tawbada lamdam asida leiriba Manipur khuding makna encourage to be naba haiduna wakachari
Thawbal District Commando na ngarang nungthil pung ama makhairom taba matamda Wangjing Bazar da thiba humba gi thabak sathabada KYKL gi kedar ama fare District asigi SP gi cherol amana faraba miyo edudi mayang lambam manglem maitai chahi yankhai taret apok pa laikhidraba manichan kakching wairi khulakpam lekai dagini hairi amarom da Imphal West District Commando na ngarang ayu pripak ki member ama fare faraba miyo edudi Thongam Somrendro chahi nifu humdoi apokpa laikhidraba ngobi kakwa langdai bungdagini hairi Yaripo Faudenda sana koba miyu ema mihathina hatokhiba Sorada Security Force singna nongmaina kapada mahiroi ama sikhiba thodok sing asida chenaba sing ain gi oiba chairak pinana ba All Manipur Muslim United Coordinating Organization ki convener SN Jalalna sarkar gi pukning chingsilakli Mantri Pukrida sarkar na lam loksin gani haibagi matangda sarkar gi oiba maikaidagi lam loksillaroi haibagi ayiba cherol amata piba leitri masina mafam asida matam kuina khundarakli ba miyamda nena tana leibang ngamdre Sangai Festival da stall hangba Muslim nupi singbu dharmagi oiba maikhum namdana hangdokhanba Muslim khunaibu ikaiba pibani haiki अखोगी मणिपुर मुस्लिम सिंगु लान वहनबे याब मोंग दा अल कायदा गी मियोय कुन मणिपुर मुस्लिम सिंगी मरक्ति सत्ख्रे हाइबो अफम अमा त फुंगतोक पिरक लैखिबा मसे कदाइ फावबा अखोइना हंजेनिंगी बदि कदाइ फावबो चुमबो अफम नो कदाइ फावबो मदु थिजनबदगे अचुमबदु खंबिरबगे अदुगा तसेंगना अचुमब लै हाइबा तारगदि मियामना फुंगतोक पियो लोइनाना सिविल सोसाइटी मणिपुर मुस्लिम सिंगी लैरिबा सिंग असिना अदुगुमा मियोय सिंगदो समाज येंगबो वरिबा मियोय सिंगदो मणिपुर खुनाइदगी मरु फंगना लौथोखिनना बहनबदा मणिपुर सरकार की दमक अखोय अनंब थाक मतेंग पांगजगे हाइबा सिगी वाफम सि थमजनिंगी Insaf na sinduna afaspa gi mayokta miyam gi mifam ama Madurai da ngasi pangthokre mifam asida human rights activist Bablu Loitong bom susar gyakhi hayeng Pondicherry da su mifam pangthokani hairi Ngasi Friends Thawbal District Council ki Chairman Elangbam Somorendro na luchingba Friends ki thomi singna Kakching Police Kakching Kaithel Board ki President Kakching Municipality ki Health Supervisor amadi Palel Police yauna Kakching amadi Palel gi Kaithen ki akoibada leiba chana thakna ba yonba polam amadi dukan phampham singda check tawkhre Kakching Kaithel manung da phamjilamba mitop kaya matung manau manung da phamdana ba pautak pikhi loinana chana na ba yoliba sing hygienic oiba mongda yona na makhanghan khre Palel Bazar da leiba Krishna Bakery yamna mung tadana chalairambadagi bakery items sing fagatuna Palel Kaithel da Mia mang da mai thaduna mangan khre bakery ma hang bada mathau taba sing tawdriba fawba bakery si pot puthokpa yaroi haina khangan khre MSU Imphal East District ki nauna thawpuna ba Mairembam Amoswu President Kudhaibam Mustaba Alsihakpu General Secretary oina khankhre Chongthang Ombi Subadani na iba Saireng Lairik Diwali ki Maira Pareng Dr. Chongthang Narendra Singh na English ta handoktuna The Surging Flames of Diwali haina release tawkhre Kaisamthong tok lerekta leiba Dr. Narendra gi yumda pangthokhiba thorom asida Naharol Sahitya Premi Samiti Imphal gi President oiramba Longjam Jaychandra DM College ki Associate Professor Dr. M Priyobatra su sargyakhi Dr. Priyobatra Sahitya da translation ki achoba thodang lei translate yaudravadi Sahitya chokhatpa ngamloi haiki Translate tawdriba Manipuri Sahitya ki machan puna masing ningsing bito makoi ki marai baksi matam koiro ga hinkalaka da manra translate tawdragadi natraga Manipuri Sahitya se Manipuri singna pavasi lep kiba matam da pavasi su sang handra ibani Sahitya se hingkiga da natraga hingmoja Khangabok Assembly Youth Congress Committee ki Coordinator Okram Suras Kumar na Khangabok Kendra gi Longmi Singda Ningtham Loro ki Marumanang Singh Yenthokre Wangbal Multipurpose Community Hall da pangthokhiba Thoromasida Khangabok Block Congress Committee ki President MD Minazuddin Vice President KH Ibotombi Youth amadi Mahila Congress ki luchingba kayasu sarugyakhi Higher Secondary gi contract lecture singna class boycott tawbagi khongjang changsilambadu ngasidagi handokre All Manipur Higher Secondary Contract Lectures Association Valley gi ngasi famkiba mifam amana khongjang asi handokna ba firep lawkhibani khongjang changsilingai da tahogdaba class singi yenglaga ahen ba class lawna na ba su warep lawkhre uzik sanabagi pauk lawbirase Tamil Nadu da February gi aroi pa chayol da pangthok kadoriba
Kuntra mangarak suba National Master Athletic Championship ta saruk yarunabagidamag December ki tang taran humdoidagina tramanga fawba Khuman Lampak ta trial cum selection pangthoklagani. National Championship asigidamag khallaba sanaroi singna Japan da pangthokadoriba taramari suba Asian Master Athletic Championship ta saruk yagani. Trial selection asigi entry form mapal kangjayibungda leiba Athletic Association of Manipur dagi fangani hairi. Mayang Infal Development Association Sinduna First State Level Junior Boys Open Volleyball Tournament की final match ता ARC ना Manipur Police Sports Club को set ahum amada maiti bapiduna ARC ना winner oikre. Aduga MPS ना runners of takre. Third place ता बाखे ना takre. Kun humdoirak suba Manipur Civil Service Tennis Championship की Men's Open Singles की winner and kangjamban oikre. Manipur Civil Service Tennis Association Sinduna Lamphel की Officer Club to Satharakpa Championship asi Lushinbagi Thoramda Chief Secretary PC Lamkunga amadi Manipur Civil Service Tennis Association की President Ais Dilip Susar Yaki. Men's Open Singles की final match ta and kangjambana ti pamai bu set ani sinoda thoiduna winner oikibani. Men's doubles की final da H Ibo Tombi amadi and Dilip की jurana Dr. Pritam amadi Dr. Umesh bu set ani sinoda maiti ba piki. Men's team की final da PHED की team na medical की team bu maiti ba piduna men's team की winner oiba ngamki. Mai paklaba sanaroi sing da trophies sing yenthokuna puning thogatki. Manipur gilam Indiana Manipur miyam khanghandana sambal khagatuna Manipur gilam gi saruk Burma da pithoklamba madi Manipur da mitop miyancha singna ising ichaw gum thomjalaktuna lamdam asigi yelho mi singmut ki bayabagi ki balairakpadagi Manipur Maoist na lamdam asigi yelho lam amade yelho mi kannana bagi miyam gi lalhogi anirak suba khongthang ama oina pangthokiba numidang maira khongchat chawna mai pakhi haina Maoist Communist Party Manipur gi Secretary Publicity and Propaganda Nonglen Maita gi cherola mana hairi Maira Kongchada Sida Sarugya Kiba, Manipur Gimiambu Lubasina Ikai Kumnabu Utpagaloinana, Maraipak Nungsiba, Purukidama, Kanjaba, Hanba Laitaba, Tauna Lingze Laiba, Mirol Ama Pangzabasi, Manipur Gidamagama, the Yawal Ho, a Sigidamak Laibak family. Maira Kongchat Mai Pakiba, si Manipur Maoist, Kaki Mai Pak Panate, Manipur Miamgi Tauna Lingzelna, Manipur Kanbang Nongani Haiba Utkibani. Tasing na hairabada Manipur miyam ki mai pakpani Manipur miyam na miyam gi lalho asiki damak sem saduna matampuna magdal lairi adubu yawal lalho luchingba singna miyam gi aningba madi apambagi mayukta lairakpana miyam na lalho asidagi lapthorakpani haina lupna Tengkhang kayarakta thamkiba wafam adu achumbani haibasi amuk hana khudam changdam oirare miyam gi ningtam lalho amadi miyam na thamliba thajaba adu kaidaunungda Manipur Maoist na manghanba tauroi haina nahongna lubasina wasakli Amaromda all political party kangbu ama ngamkhai gi matangda Delhi da chatkani haiba wafam asi miyam da hanjin namthak tawbani political kangbu singna prime minister unaraga thamlakadaba wafam su yengsilage khanarage natraga ngamkhai sambal khaba level lage haijinduna miyam gi ihau namthanaba honaba oidaba ngaktani hairi mangkhriba lam hoje Burma gi lanmin loksin khibalam asidi Manipur miyam da sinaba ngamlaroi maramaduna asigumba luchingba asida miyam na thajaba thampham thok Pibam Singh si mun khanaraba matungda Manipur Maoist na luchingduna changsilakliba miyam gi lalho asigi ahumlak suba tangkakta karamba khongthang lokhat kadage haibadu lup asina numit humni chumna Manipur miyam khanabagi matam lominaraba matungda December 5 da aroiba warep lakthokani miyam gi ho asi mai paktriba fawba lepa leitana changsin kigani hairi ojek thabaki pau lobirasi Houzik Tabaki Pau Pizri SSB Group C Non Gazetted Combatants Head Constable Ministerial Gi Ahang Bapam Low Nobagi Damak Nupa Masung Nupi Candidate Singdagi Drakas Kauri Masagi Saita Nepal Gi Kumunga Forward Labor Oigadabani Mahigi Thak Computer Typing Toba Hibigal Winana 10+2 Pass Toba Oigadabani from Pisinbagi Arobamatam Sahi Sigi December 3rd Fawbani Amaramda Force Asigi Assistant Sub Inspector Stenographer Gi Pamkhara Lonobagi Damak Nupa Masung Nupi Candidate Singdagi Drakas Kauri Masagi Saita Nepal Gi Kumunga Forward Labor Oigadabani Mahigi Thak 10+2 Oigadabani from Pisinbagi Arobamatam Sahi Sigi December 3rd Fawbani Territorial Army Officer Kar Logadori, Masagi Sahitara Nepal Legi, Nepunitoi Fawi Manung de Leba, Drigi Pass to what New Singna, Lak Liber December Tang, Contramatoi Fawi Manunda, Darkas Pisalapa Yagani Hedi.
Mathata Pankriba Tabaki Pau Sing Asigi Hen Akupomoro Babu Parada Labor Job Center de Kamuyagani Tabaki Pau Nasigi Matang Silojere Makata Pau Lobise. Waikong Mani Girls College Tawalgi NSS na Sinduna ngasi World AIDS Day gamari lainana Getting to Zero yawa timda college campus tigi Tawal Bazar Fawa rally ma chatkre rally edu da NSS volunteer samagasuk na taruk na saruk yaki hairi ngasi no wagi ngasagi oiba pau pizari ICAR lamfel phatagi phangba paugi matung ina ngasigi khwaidagi saba degree Celsius kuntaruk dasmik taru khwaidagi ingba degree Celsius mapan nungsita yawba ising manilgi chang ayukta sada marifudra mathoi nungthildana sada yangkhai ni thoi nongdugi chang nil maruiba pau amuka na pizari Indo-Myanmar border fencing ki matangda Bharat Sarkar da khanghanaba Chief Minister Okram Ibobina luchingba political party kyagi luchingba sing Imphal thadokre Prithvi ki mafam kyada pangthokna bagum World AIDS Day ki thoram Manipur da supak sanna pangthokre amasung Lok Sabha mikhal ki damak political parties singna sem sana bahaure matanga sida ISTV Manipuri Paulozere miyeng tabiru singbu amukan na khurumjai